ꯁꯤ ꯄꯥꯛ ꯄꯥꯛ ꯐꯪꯗꯕꯅꯤꯅ ꯁꯤ ꯊꯣꯡꯁꯦꯅ ꯉꯁꯤꯗꯤꯅ ꯇꯧꯕ ꯆꯔꯨ ꯌꯦꯟꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯃꯈꯟ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯆꯕꯅꯤ ꯉꯥꯁꯦ ꯆꯔꯨ ꯌꯦꯟꯁꯦ ꯍꯥꯞꯆꯤꯟꯖꯔꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯃꯈꯟ ꯑꯃꯨꯛꯇꯪ ꯑꯣꯟꯊꯣꯛꯆꯔꯦ ꯁꯦ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒ ꯁꯤ ꯃꯪꯒꯜ ꯑꯁꯨꯕꯁꯤꯗ ꯍꯥꯟꯅ ꯅꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯕ ꯑꯃꯅꯦ ꯑꯗꯒꯤ ꯁꯣꯏꯗꯣꯟꯒ ꯉꯥꯒ ꯉꯧꯕ ꯑꯃꯅꯦ ꯑꯗꯒꯤ ꯃꯧꯕꯤꯋꯥ ꯉꯥꯟꯕ ꯑꯃꯅꯦ ꯑꯗꯩ ꯉꯥꯅꯝ ꯑꯃꯅꯦ ꯇꯧꯖꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯖꯒꯦ ꯁꯤ ꯆꯔꯨ ꯌꯦꯟꯅꯤ ꯆꯔꯨ ꯌꯦꯟꯁꯦ ꯐꯖꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯊꯝꯕꯗ ꯆꯔꯨ ꯌꯦꯟꯁꯤꯒ ꯁꯤꯒꯤ ꯉꯥꯁꯤꯒ ꯑꯃ ꯊꯣꯡꯖꯔꯛꯀꯦ ꯑꯗꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯤꯒ ꯁꯤꯒꯤ ꯌꯦꯟꯗꯪꯁꯤꯒ ꯑꯗꯒꯤ ꯁꯤꯒꯤ ꯍꯋꯥꯏ ꯃꯪꯒꯟꯁꯤꯒ ꯁꯤꯡꯖꯨ ꯑꯃ ꯁꯨꯖꯔꯛꯀꯦ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯑꯇꯩꯗꯤ ꯍꯦꯛꯎꯗ꯭ꯔꯤ ꯑꯩ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯎꯈꯤꯗꯣꯏꯅꯦ ꯑꯗꯒꯤ ꯀꯥꯔꯣꯠ ꯑꯈꯥꯕꯤꯁꯦ ꯁꯤꯃ ꯇꯥꯎꯖꯔꯛꯀꯦ ꯁꯤ ꯃꯔꯣꯏ ꯃꯄꯥꯡ ꯀꯩꯀꯥꯁꯦ ꯊꯥꯛꯑꯒ ꯁꯤ ꯊꯣꯡꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯖꯔꯒꯦ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯁꯦꯝꯕ ꯍꯧꯖꯔꯒꯦ ꯆꯔꯨ ꯌꯦꯟꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯀꯨꯏꯕ ꯌꯥꯗꯦꯅꯦ ꯃꯣꯏꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕ ꯌꯥꯝ ꯄꯛꯀꯟꯕ ꯄꯣꯠꯅꯦ ꯑꯗꯣ ꯃꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯆꯣꯡꯕ ꯅꯠꯇꯕꯅꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯃꯥꯏ ꯃꯟꯗꯣꯝꯆꯥ ꯑꯃ ꯂꯩ ꯑꯗꯨꯅ ꯄꯤꯕꯤꯔꯛꯄꯅꯦ ꯑꯗꯩꯗ ꯁꯤ ꯄꯥꯛ ꯄꯥꯛ ꯐꯪꯗꯕꯅꯤꯅ ꯁꯤ ꯊꯣꯡꯁꯦꯅ ꯉꯁꯤꯗꯤꯅ ꯇꯧꯕ ꯆꯔꯨ ꯌꯦꯟꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯁꯤ ꯆꯦꯡꯒꯨꯝꯒꯁꯨ ꯃꯥꯟꯅꯗꯦ ꯑꯗꯣ ꯄꯠꯇꯤ ꯌꯥꯝ ꯄꯠꯁꯟꯒꯟꯕ ꯄꯣꯠ ꯑꯣꯏꯌꯦꯕ ꯃꯣꯏꯁꯦ ꯃꯀꯣꯛꯁꯤꯅ ꯁꯨꯃꯥꯏꯅ ꯀꯛꯊꯠꯂꯒ ꯁꯦꯒꯥꯏꯔꯒ ꯁꯨꯃꯥꯏꯅ ꯀꯛꯊꯠꯀꯦ ꯃꯇꯣꯡꯁꯤꯅ ꯁꯦꯒꯥꯏꯔꯀꯥꯟꯗ ꯁꯤꯅ ꯃꯀꯣꯛꯁꯤꯅ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯀꯛꯊꯠꯄ ꯉꯥ ꯊꯥꯛꯇ꯭ꯔꯁꯨ ꯍꯥꯎꯕ ꯄꯣꯠꯅꯤꯅ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯍꯥꯎꯅ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯇꯥꯡꯅ ꯆꯥꯕꯅꯤꯅ ꯉꯥ ꯑꯃ ꯊꯥꯛꯆꯟꯗꯣꯏꯅꯤ ꯆꯔꯨ ꯌꯦꯟꯁꯦ ꯉꯥ ꯊꯥꯛꯇꯁꯨ ꯑꯗꯨꯝ ꯍꯥꯎꯋꯦꯕ ꯊꯥꯏꯅ ꯆꯥꯔꯛꯄꯗ ꯊꯥꯏꯅꯩ ꯄꯣꯠꯁꯤꯡꯁꯦ ꯆꯥꯕ ꯁꯨꯝ ꯐꯪꯖꯜꯂꯛꯇ꯭ꯔꯦꯅꯦ ꯃꯀꯣꯛꯁꯦ ꯑꯗꯨꯝ ꯁꯥꯡ ꯁꯥꯡꯅ ꯑꯗꯨꯃꯥꯏꯅ ꯍꯥꯞꯀꯦ ꯁꯤꯃꯗꯤ ꯃꯌꯥꯏꯗ ꯈꯤꯇꯪ ꯇꯨꯞꯊꯔ ꯂꯩꯔꯦ ꯀꯩꯅꯣ ꯆꯔꯨ ꯌꯦꯟ ꯃꯟꯕ ꯂꯣꯏꯈ꯭ꯔꯦ ꯁꯤꯡꯖꯨꯒꯤ ꯑꯃꯨꯛ ꯍꯋꯥꯏꯇꯣꯟꯁꯦ ꯑꯃꯨꯛ ꯃꯟꯖꯒꯦ ꯍꯋꯥꯏꯇꯣꯟꯅꯦꯅ ꯑꯔꯤꯕ ꯉꯥꯛꯇ ꯁꯥꯡꯗꯣꯡ ꯁꯥꯡꯗꯣꯡ ꯁꯥꯡꯉꯅ ꯁꯤꯕꯨ ꯈꯥꯎꯔꯒ ꯌꯣꯜꯂꯛꯏꯔꯣ ꯈꯪꯗꯦ ꯇꯤꯟ ꯁꯨꯃꯥꯏꯅ ꯌꯦꯡꯗꯗꯤ ꯇꯜꯂꯦ ꯃꯀꯣꯏꯁꯤꯁꯨ ꯆꯥꯕꯗꯤ ꯌꯥꯕ ꯄꯣꯠꯅꯤ ꯑꯗꯨꯏꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯃꯔꯤ ꯌꯦꯡꯗꯕꯅꯤ ꯀꯩꯁꯨ ꯆꯥꯕ ꯌꯥꯗꯕ ꯄꯣꯠ ꯅꯠꯇꯦꯕ ꯍꯋꯥꯏꯇꯣꯟꯁꯦ ꯈꯤꯇ ꯍꯨꯟꯒꯗꯕ ꯑꯩꯈꯣꯏꯗꯗꯤ ꯇꯤꯟ ꯍꯦꯛꯇ ꯇꯥꯏꯅꯤ ꯇꯜꯂꯤꯅꯦ ꯑꯗꯨꯅ ꯈꯤꯇꯪꯁꯤꯗ ꯉꯥ ꯄꯣꯛ ꯁꯦꯝꯂꯒ ꯍꯨꯟꯁꯤꯔꯥ ꯈꯔ ꯌꯥꯝꯅ ꯃꯀꯣꯏꯁꯦ ꯍꯥꯞꯆꯤꯜꯂꯁꯤꯔꯥ ꯌꯦꯟꯗꯪꯁꯦ ꯆꯥꯝꯗ꯭ꯔꯤ ꯁꯨꯃꯥꯏꯅ ꯊꯦꯛꯇꯠꯂꯒ ꯆꯥꯝꯒꯦ ꯁꯣꯏꯕꯗ ꯌꯥꯝ ꯇꯦꯟ ꯊꯦꯛꯇꯠꯂꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯁꯨꯃꯥꯏꯅ ꯊꯦꯛꯇꯠꯂꯒ ꯆꯥꯝꯒꯦ ꯌꯦꯟꯗꯪꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯉꯥꯎꯖꯩꯌꯦꯗ ꯇꯥꯔꯦꯅꯦ ꯁꯤꯡꯖꯨꯒꯤ ꯌꯦꯟꯗꯪꯒꯁꯦ ꯂꯣꯏ ꯁꯣꯏꯗꯣꯛꯑꯝꯃꯒꯦ ꯃꯁꯤ ꯁꯣꯏꯕꯁꯦ ꯑꯩꯈꯣꯏ ꯎꯏ ꯎꯏ ꯂꯥꯎꯕ ꯑꯃ ꯆꯪꯉꯦꯕ ꯃꯔꯩ ꯃꯔꯩ ꯃꯌꯥꯝꯁꯤꯅ ꯃꯥꯅꯦ ꯁꯤꯁꯨ ꯏꯆꯥꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯄꯣꯔꯛꯏꯅꯦ ꯉꯔꯥꯡ ꯆꯔꯨ ꯌꯦꯟꯁꯤꯅꯦ ꯌꯦꯟꯗꯪꯁꯤꯅꯦ ꯄꯣꯔꯛꯄꯅꯦ ꯌꯦꯟꯗꯪꯁꯦ ꯄꯥꯛ ꯄꯥꯛ ꯑꯩꯈꯣꯏꯅ ꯆꯠꯊꯣꯛꯄꯗꯁꯨ ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯊꯦꯡꯅꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯍꯦꯛꯇ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯌꯦꯟꯗꯪ ꯂꯩꯔꯒꯦꯅꯦꯅ ꯊꯑꯣꯏꯅ ꯆꯠꯄꯗ ꯌꯦꯟꯗꯪꯁꯨ ꯎꯗꯦ ꯆꯔꯨ ꯌꯦꯟꯁꯨ ꯎꯗꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯆꯠꯄ ꯃꯇꯝꯁꯤꯗ ꯆꯥꯅꯤꯡꯉꯤ ꯀꯥꯏꯅ ꯆꯔꯨ ꯌꯦꯟꯁꯦ ꯄꯥꯛ ꯂꯩꯒꯦ ꯐꯪꯗꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯦꯡꯅꯕꯕꯨꯗꯤ ꯌꯥꯎꯏ ꯑꯗꯨꯒ ꯐꯪꯗꯦꯕ ꯁꯤꯒ ꯆꯔꯨ ꯌꯦꯟꯁꯤꯅ ꯏꯆꯥꯅꯨꯄꯤ ꯃꯟꯗꯣꯝꯆꯥ ꯍꯣꯏꯗ ꯆꯣꯡꯕꯅꯦ ꯍꯥꯏꯕꯗꯣ ꯁꯤꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯏ ꯁꯨꯃꯥꯏꯅ ꯄꯣꯔꯛꯇꯅ ꯐꯗꯤꯒꯣꯝꯒꯁꯦ ꯂꯣꯏ ꯁꯣꯏꯗꯣꯛꯑꯝꯃꯒ ꯍꯣꯔꯦꯟ ꯊꯣꯡꯕꯗ ꯖꯔ 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 ꯊꯣꯡꯅꯕ ꯃꯔꯛꯇ ꯇꯧꯗꯅꯕ ꯇꯧꯔꯒꯦ ꯃꯈꯣꯛꯁꯦ ꯏꯟꯁꯥꯡ ꯊꯥꯛꯄꯗꯁꯨ ꯁꯤ ꯍꯥꯎꯇꯦ ꯁꯤꯅ ꯊꯥꯎ ꯉꯧꯕꯗ ꯊꯥꯛꯆꯟꯒꯦ ꯁꯨꯃꯥꯏꯅ ꯃꯈꯣꯛ ꯑꯣꯏꯕꯁꯦ ꯁꯤꯡꯈꯩ ꯑꯃꯇ
ꯑꯗꯨꯒ ꯃꯠꯇꯣ ꯈꯔ ꯃꯅꯥ ꯑꯣꯏꯕꯁꯤꯅ ꯏꯟꯁꯥꯡꯒꯤ ꯑꯣꯏꯅꯕ ꯊꯝꯃꯒꯦ ꯁꯤꯅ ꯍꯣꯔꯦꯟ ꯆꯔꯨꯌꯦꯟ ꯊꯣꯡꯕꯗ ꯊꯥꯛꯑꯒꯦ ꯑꯗꯒꯤ ꯁꯤꯡꯖꯨꯒꯤꯁꯤꯅ ꯑꯃꯨꯛ ꯈꯤꯇꯪ ꯀꯨꯞꯊꯅ ꯑꯃꯨꯛ ꯁꯣꯏꯒꯦ ꯍꯥꯏꯅ ꯁꯤꯅ ꯁꯤꯡꯖꯨꯗ ꯊꯥꯛꯀꯦ ꯃꯇꯣꯟ ꯑꯣꯏꯕꯁꯤꯅ ꯃꯀꯣꯛ ꯌꯥꯎꯕꯗꯣ ꯆꯥꯅꯤꯡꯗꯦꯕ ꯁꯤꯡꯖꯨꯗꯒ ꯑꯗꯒꯤ ꯏꯟꯁꯥꯡ ꯊꯥꯛꯄꯗꯒ ꯃꯆꯩ ꯃꯆꯩ ꯇꯧꯕꯗꯣ ꯆꯥꯅꯤꯡꯗꯦꯕ ꯃꯊꯪꯁꯤꯗꯤ ꯁꯨꯃꯥꯏꯅ ꯍꯩꯔꯤꯕꯣꯞꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯏꯟꯁꯥꯡꯗꯪꯒꯤꯅꯤ ꯍꯩꯔꯤꯕꯣꯞꯁꯤꯗꯤ ꯁꯤꯅ ꯑꯣꯛꯑꯅꯤ ꯑꯗꯩ ꯍꯣꯔꯦꯟ ꯁꯤ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯃꯀꯨꯞ ꯈꯔ ꯊꯥꯛꯑꯁꯨ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯈꯔ ꯊꯥꯛꯀꯦ ꯉꯥꯒ ꯇꯧꯕꯅꯤꯅ ꯍꯥꯎꯕꯅꯤ ꯁꯨꯃꯥꯏꯅ ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯊꯥꯛꯄꯁꯦ ꯃꯣꯔꯣꯛ ꯆꯥꯕ ꯃꯤꯗꯗꯤ ꯐꯕ ꯁꯤ ꯁꯥꯗꯕ ꯃꯣꯔꯣꯛꯅꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯗꯤ ꯁꯤ ꯍꯩꯅꯩ ꯇꯤꯜꯍꯧ ꯁꯣꯏꯗꯣꯛꯑꯒꯦ ꯁꯨꯃꯥꯏꯅ ꯉꯧꯅꯅꯕ ꯇꯤꯜꯍꯧ ꯁꯣꯏꯗꯣꯛꯑꯦ ꯆꯅꯝꯗ ꯉꯥꯏꯔꯦ ꯁꯨꯒꯗꯕ ꯁꯤꯡꯗꯤ ꯑꯀꯪꯕ ꯂꯩ ꯑꯀꯪꯕ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯛꯆꯔꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯅꯥ ꯊꯥꯛꯄ ꯌꯥꯕꯗꯅ ꯃꯅꯥ ꯑꯗꯨꯝ ꯊꯥꯛꯑꯦ ꯁꯤꯡ ꯍꯧꯋꯦ ꯌꯦꯡꯉꯒ ꯁꯤꯡꯒꯗꯤ ꯐꯖꯅ ꯍꯧꯋꯦ ꯑꯂꯨ ꯌꯥꯝ ꯊꯥꯛꯆꯔꯣꯏ ꯍꯥꯎꯔꯣꯏ ꯁꯤꯡ ꯈꯛꯇꯪ ꯊꯥꯛꯀꯅꯤ ꯑꯂꯨ ꯍꯣꯔꯦꯟ ꯊꯥꯛꯑꯝꯗꯥꯏꯗ ꯑꯃꯨꯛ ꯆꯥꯝꯊꯣꯛꯀꯦ ꯁꯤ ꯆꯥꯝꯊꯣꯛꯇꯗꯤ ꯇꯜꯂꯦ ꯑꯩꯗꯤ ꯆꯥꯝꯃꯕꯅꯦꯕ ꯄꯨꯝ ꯑꯣꯏꯅꯕꯨꯗꯤ ꯁꯤ ꯆꯅꯝꯁꯤ ꯁꯨꯗꯣꯛꯑꯗꯤ ꯂꯣꯏꯔꯦ ꯊꯕꯛ ꯃꯈꯣꯡ ꯃꯄꯥꯁꯤ ꯊꯝꯃꯣ ꯁꯤꯡꯖꯨꯒꯤ ꯃꯪꯒꯟꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯆꯔꯒꯦ ꯁꯤꯡꯖꯨꯒꯤ ꯃꯪꯒꯟꯁꯦ ꯍꯥꯟꯅ ꯉꯧꯊꯣꯛꯑꯒꯦꯅ ꯀꯨꯏꯒꯗꯕ ꯊꯕꯛꯈꯩ ꯖꯟꯖꯥꯜ ꯑꯣꯏꯕ ꯍꯥꯟꯅ ꯂꯣꯏ ꯇꯧꯊꯣꯛꯑꯒꯦꯅ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯁꯠ ꯂꯥꯎ ꯁꯨ ꯌꯥꯅꯕ ꯀꯩꯅꯣ ꯆꯔꯨꯌꯦꯟ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯉꯥꯁꯦ ꯀꯛꯆꯔꯒꯦ ꯍꯦꯛꯇ ꯍꯧꯒꯦ ꯌꯥꯝ ꯆꯥꯎꯕꯅꯗꯤ ꯌꯥꯝꯁꯨ ꯊꯥꯛꯑꯣꯏ ꯆꯔꯨꯌꯦꯟ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯁꯥꯅ ꯍꯥꯎꯗꯅ ꯂꯩꯔꯕ ꯄꯣꯠꯅꯤ ꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯅꯦ ꯑꯩꯅ ꯊꯥꯛꯇꯣꯏꯁꯦ ꯃꯩ ꯑꯗꯨꯝ ꯀꯜꯂꯦꯗ ꯁꯤꯁꯦ ꯊꯥꯛꯑꯣꯏ ꯁꯤ ꯊꯥꯛꯀꯅꯤ ꯁꯤ ꯉꯥꯁꯦ ꯁꯤ ꯈꯛꯇꯪ ꯊꯥꯛꯀꯦ ꯆꯔꯨꯌꯦꯟꯁꯨ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯌꯥꯔꯅꯤ ꯄꯨꯂꯞ ꯀꯛꯑꯒ ꯂꯧꯊꯣꯛꯀꯦꯅ ꯑꯩꯅ ꯃꯊꯤꯕꯣꯡꯁꯦ ꯂꯧꯊꯣꯛꯇꯕ ꯁꯨꯃꯥꯏꯅ ꯇꯧꯒꯦꯅ ꯃꯔꯨꯝ ꯄꯨꯔꯤꯔꯥ ꯈꯪꯗꯦ ꯁꯤ ꯃꯅꯥ ꯄꯤꯇꯨꯗꯤ ꯄꯤꯛꯑꯒ ꯃꯀꯣꯛ ꯑꯣꯏꯕꯩꯅꯦ ꯅꯠꯇꯦ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤ ꯂꯧꯊꯣꯛꯈꯤꯒꯦ ꯁꯤꯡꯖꯨꯒꯤ ꯉꯥꯔꯤ ꯂꯧꯊꯣꯛꯆꯔꯒꯦ ꯁꯤꯡꯖꯨꯁꯦ ꯉꯁꯤꯗꯤ ꯈꯔ ꯌꯥꯝ ꯁꯨꯔ ꯈꯔ ꯌꯥꯝ ꯆꯥꯒꯦꯅ ꯉꯥꯔꯤꯒꯁꯦ ꯈꯔ ꯌꯥꯝꯍꯜꯂꯦ ꯃꯣꯔꯣꯛꯁꯤ ꯂꯧꯕ ꯂꯣꯏꯔꯒ ꯍꯧꯖꯤꯛ ꯈꯥꯡ ꯊꯥꯡꯒꯠꯂꯛꯑꯅꯤ ꯏꯟꯁꯥꯡ ꯆꯔꯨꯌꯦꯟ ꯊꯣꯡꯗꯣꯛꯆꯔꯛꯑꯅꯤ ꯆꯔꯨꯌꯦꯟ ꯊꯣꯡꯖꯔꯛꯑꯒꯦ ꯃꯣꯔꯣꯛ ꯍꯦꯛꯇ ꯂꯧꯅꯤꯡꯉꯛꯄ ꯁꯤꯡꯖꯨꯒꯤꯁꯦ ꯃꯤꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯇꯧꯗꯦ ꯃꯤꯅꯗꯤ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯗꯤ ꯂꯧꯔꯒꯅ ꯃꯅꯝ ꯅꯨꯡꯁꯤꯅ ꯍꯥꯎꯋꯦꯅ ꯂꯧꯔꯒꯗ ꯑꯌꯥꯝꯕ ꯇꯧꯋꯦ ꯑꯗꯣ ꯀꯩꯁꯨ ꯑꯩꯈꯣꯏ ꯏꯁꯥꯗ ꯊꯣꯏꯗꯣꯛꯅ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦꯒꯤ ꯂꯩꯇꯦ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯅ ꯆꯥꯗꯕꯅꯔꯥ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯉꯁꯤꯗꯤ ꯄꯦꯟ ꯃꯆꯥꯁꯤꯗ ꯁꯨꯝ ꯊꯣꯡꯉꯒꯦ ꯆꯟꯅꯤ ꯊꯥꯎ ꯍꯩꯖꯔꯒꯦ ꯏꯟꯁꯥꯡꯒꯤ ꯀꯣꯟꯅꯤ ꯊꯥꯎ ꯏꯟꯁꯥꯡꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯌꯥꯝꯒꯗꯕ ꯅꯠꯇꯦ ꯆꯔꯨꯌꯦꯟ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯇꯦꯖꯄꯥꯠ ꯊꯥꯗꯖꯔꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯏꯪꯊꯔꯛꯑꯦ ꯃꯤ ꯂꯥꯛꯇꯅ ꯊꯣꯛꯎꯗꯅ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯔꯒꯦ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯔꯒꯦ ꯍꯥꯞꯆꯤꯟꯒꯦ ꯐꯗꯤꯒꯣꯝ ꯃꯀꯨꯞꯁꯤꯗ ꯍꯥꯞꯆꯤꯜꯂꯒꯦ ꯁꯤ ꯉꯥꯛꯇꯪ ꯉꯧꯈꯤꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯞꯄꯦ ꯆꯅꯝ ꯍꯥꯞꯄꯦ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯉꯥꯛꯇꯪ ꯃꯨꯜꯍꯟꯒꯦ ꯑꯩ ꯊꯥꯡ ꯁꯣꯏꯕꯅꯦ ꯇꯤꯜꯍꯧ ꯁꯤꯡ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒꯦ ꯁꯨꯃꯥꯏꯅ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯆꯤꯟꯖꯍꯧꯔꯒꯦ ꯌꯥꯝ ꯊꯥꯛꯑꯣꯏ ꯖꯤꯔꯥꯗꯨ ꯃꯇꯨꯡꯗꯤ ꯊꯥꯛꯑꯦ ꯑꯃꯨꯛꯇꯪ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯑꯗꯨꯒ ꯆꯅꯝ ꯍꯥꯞꯆꯤꯜꯂꯒꯦ ꯆꯅꯝ ꯍꯥꯞꯆꯤꯟꯖꯔꯒꯦ ꯆꯅꯝ ꯍꯥꯞꯆꯤꯜꯂꯦ
haribob thakchalle morok maku khitanga thakchanjage morok maku khitanga thakchanjage ati ko budi thakani haba bo aka maku khitanga thakchanjage asu thakchalaga okhayage si khara thakchalaga nang tang okhayjage nang ding tang ngau juga hapchalaga tawlaga thonga ati ko thongbo de tai tang ngau laga dum thong maroi se mulle dana nga je thakchanjarage yam thau sin tani thakada nga thakchanjare man to ga manang tong on thak nga je makha kan ni tong on thak je ini tang kai sanjage nga je oi chan nang tang kai san khăn nào cũng ăn thau chừng nga đi ô đây rồi nga hình khăn sai ngâu nga do cái amul lệ đó là chỉ sao riêng chỉ hấp dẫn rồi cái này nhưng mà khăn nào cũng ăn thau chừng sao riêng này bắt bắt trên cái một số mà nó đi tôi cái mà khăn nào cũng ăn thau chừng đấy nắp khé mà con mèo nữa nó khá bay thả ra ghé này nè cái bên nó tiền là ngang cái mùi là ăn cân lọc sạch là sau viên cho hấp chân ghé ăn cho hấp chân giờ ghé mình mới xí được nên khác cả rồi ăn thác chân bagi mà không những ai không giờ là cái chả gặt hơn cái ăn cái gì chỉ caro khai biết tao nó chứ 시기 ginger garlic paste hapa haweबको सिगी तंग हapjanjaraga to sanjage ana totlaga tawa do hawe सिगी तंग hapjalaga tawjarake thum maron him tang da hapjage aina jigi alu hapjalaga omi ngi sim da to salhogi ana ana ain to sanya da aduga tawa da hawe ismain tawa ma hawe mahi khá thổ mệt rồi này nè ô khai rồi các mà ta thành ra các ngâu chơi gì mahi chú phải giao đi rồi nè không giờ đấy chỉ ngâu có xe giả nên mahi sẽ càng chặt lấy cho nè mahi hấp rất là mahi sẽ càng chặt lấy rồi giao rồi mahi hấp rất là đấy mahi hấp chân giờ đấy aduga ngatang lo laga mahi yam yaw bu haw ro haw ba injang si haw na ba nap long thong e khara haw roi da ba kang choi ni chau ni ati mahi yam ap chan le pai bang mi chat na bi ji bo haw ba injang ji da mu haw na ba ne mahi ge ji kang nong thong doi ne ba mo se mai thieng na thak pa ji si tha ga thum tha nga lon ji de ni na ne mo se mai da ga no mun ni si mo ji thum ji ga thai thak je ra ba khara ba yam tha ro ni tha tăng luôn là cái phát con thạch lên rồi masala sẽ kita cai chan jage aduga phát con thạch lên cái aduga thang phát con thạch chan jage phát con yang ini chan jage phát con thạch lên ini namu thạch jage thau hi jage yenjida yam hayro mai hayro tàu gan caro cả đi tàu giờ cái mà phải cái này cả đi cái chân là cái không gì được nhiều rồi mà tàu cái hào này nó hát thầm rồi vậy mà ngân khi tăng nhảm này là thùng khi tăng nhảm thạc cái chỉ một cái hạt cái sinh chỉ số bao giờ là một cái đi khut này nhảm này khai cái này ai đi untuk watuk na gilas na may kaya do haiti asung khut na may kaya kan lonjay irola so dagi
ꯀꯩꯅꯣꯗ ꯀꯅꯥꯝꯅ ꯈꯨꯠꯅ ꯄꯥꯏꯕꯗꯨ ꯀꯥꯏꯆꯩ ꯈꯨꯠꯁꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯇꯧꯅꯅꯕ ꯍꯥꯏꯅ ꯄꯤꯔꯛꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯖꯩ ꯌꯥꯛꯇꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯃꯔꯤ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯃꯪꯒꯟꯁꯤꯗ ꯇꯣꯠꯂꯦꯗꯅ ꯍꯥꯟꯅ ꯑꯗꯨꯒ ꯃꯪꯒꯟꯁꯤ ꯅꯝꯍꯟꯗ꯭ꯔꯗꯤ ꯍꯥꯎꯔꯣꯏ ꯁꯤꯒꯤ ꯃꯪꯒꯟꯁꯤꯗ ꯉꯁꯥꯏ ꯃꯪꯒꯜ ꯑꯁꯨꯕꯁꯤꯗ ꯉꯁꯤꯒꯤ ꯃꯪꯒꯜ ꯑꯁꯨꯕꯒꯁꯦ ꯈꯔ ꯌꯥꯝꯍꯜꯂꯝꯃꯤ ꯈꯔ ꯌꯥꯝ ꯆꯥꯒꯦꯅ ꯁꯤ ꯁꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯒ ꯁꯤꯒꯤ ꯃꯪꯒꯜ ꯑꯁꯨꯕꯁꯤꯗ ꯍꯥꯟꯅ ꯅꯣꯏꯁꯜꯂꯒꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯪꯒꯟꯁꯤꯗꯅ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯇꯣꯠꯁꯜꯂꯒꯅ ꯍꯣꯔꯦꯟ ꯈꯤꯇꯪ ꯃꯪꯒꯟ ꯃꯔꯨꯝꯗꯪ ꯆꯥꯔꯨꯔꯁꯨ ꯍꯥꯎꯕꯅꯤ ꯂꯩꯗꯅ ꯑꯗꯨ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯌꯦꯟꯗꯪꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯌꯦꯟꯗꯪ ꯁꯤꯡꯖꯨꯗ ꯉꯥꯎꯖꯩ ꯌꯦꯟꯗꯪꯒꯨꯝꯕ ꯄꯥꯡꯒꯪ ꯁꯤꯡꯖꯨꯁꯨ ꯉꯥꯎꯖꯩ ꯄꯥꯡꯒꯪ ꯁꯤꯡꯖꯨ ꯁꯨꯖꯔꯛꯈꯤꯅꯤ ꯃꯊꯪꯗ ꯄꯥꯡꯒꯪ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯖꯥꯠꯅꯤ ꯉꯁꯤꯗꯤ ꯍꯤꯡꯒꯣꯜꯗꯩ ꯃꯔꯣꯏ ꯃꯄꯥꯡ ꯑꯝꯇ ꯍꯦꯛꯄ ꯆꯠꯂꯨꯗ꯭ꯔꯦ ꯍꯦꯛꯀꯦ ꯇꯧꯔ ꯇꯜꯂꯦ ꯑꯗꯨꯅ ꯇꯤꯜꯍꯧꯁꯦ ꯈꯔ ꯁꯣꯏꯖꯟꯖꯔꯒꯦ ꯇꯤꯜꯍꯧꯁꯤꯒ ꯐꯗꯤꯒꯣꯝꯒꯗꯪ ꯊꯥꯛꯑꯒ ꯇꯣꯛꯑꯒꯦ ꯇꯤꯜꯍꯧꯁꯦ ꯁꯨꯃꯥꯏꯅ ꯈꯔ ꯁꯣꯏꯖꯜꯂ ꯌꯥꯔꯅꯤ ꯑꯍꯦꯟꯕ ꯆꯥꯅꯤꯡꯉꯒꯅ ꯍꯦꯛ ꯍꯥꯞꯄꯒ ꯂꯣꯏꯔꯦ ꯌꯥꯔꯦ ꯀꯣ ꯁꯤ ꯐꯗꯤꯒꯣꯝꯁꯦ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯆꯥꯏꯁꯜꯂꯒꯦ ꯐꯗꯤꯒꯣꯝ ꯆꯥꯏꯁꯜꯂꯦ ꯑꯗꯒꯤꯗꯤ ꯍꯋꯥꯏ ꯃꯇꯣꯟꯁꯤ ꯑꯃꯨꯛ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯀꯥꯕꯛ ꯀꯥꯕꯛ ꯑꯣꯠꯈꯥꯏꯒꯗꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯁꯤꯗꯤ ꯅꯩꯔꯔꯣꯏꯗꯕ ꯈꯨꯠꯅ ꯀꯟꯅ ꯀꯥꯕꯛ ꯀꯥꯕꯛꯇꯪ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒ ꯇꯣꯛꯑꯗꯕ ꯐꯗꯤꯒꯣꯝꯒ ꯇꯤꯜꯍꯧꯒ ꯍꯋꯥꯏ ꯃꯇꯣꯟꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯁ ꯁꯤꯗꯤ ꯄꯨꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯥꯅꯤꯡꯉꯦꯅ ꯇꯧꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯆꯒꯪ ꯆꯥꯕ ꯍꯥꯎꯅꯤ ꯆꯥꯛꯀ ꯏꯟꯁꯥꯡ ꯌꯥꯎꯗꯕꯤꯗ ꯁꯤ ꯁꯤꯡꯖꯨꯁꯦ ꯃꯈꯜ ꯃꯈꯜ ꯂꯩꯗꯅꯤ ꯉꯥ ꯁꯤꯡꯖꯨꯗꯨꯁꯨ ꯍꯥꯎꯋꯦ ꯅꯍꯥꯟꯒꯤ ꯑꯗꯨꯅ ꯃꯈꯜ ꯑꯃ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯒꯦ ꯑꯗꯨꯅ ꯏꯟꯁꯥꯡꯁꯦ ꯊꯤꯗꯣꯛꯆꯔꯒꯦ ꯁꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯏꯟꯁꯥꯡꯗꯣ ꯃꯣꯔꯣꯛ ꯄꯨꯡꯈꯥꯏꯔꯣ ꯉꯥ ꯃꯇꯨꯝꯃꯣ ꯃꯍꯤ ꯈꯤꯇꯪ ꯌꯥꯎꯍꯜꯂꯦ ꯃꯍꯤ ꯇꯣꯠꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯅ ꯃꯍꯤ ꯈꯤꯇꯪꯗꯤ ꯍꯥꯞꯆꯔꯦ ꯆꯥꯛ ꯂꯣꯏꯖꯔꯦ ꯉꯁꯤꯒꯤ ꯆꯥꯛ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯅꯕ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤ ꯃꯊꯦꯜꯗꯤ ꯆꯔꯨꯌꯦꯟꯒ ꯉꯥꯒ ꯊꯣꯡꯕ ꯑꯃ ꯆꯝꯐꯨꯠ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯒ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯇꯥꯎꯕ ꯑꯃ ꯑꯗꯨꯒ ꯀꯤꯍꯣꯝꯒ ꯍꯩꯅꯧꯒꯁꯦ ꯈꯣꯛꯑꯒ ꯆꯥꯛꯀ ꯆꯥꯅꯕ ꯍꯥꯏꯅ ꯉꯁꯤꯗꯤ ꯊꯣꯡꯗ꯭ꯔꯦ ꯁꯨꯝ ꯇꯧꯖꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯛꯎ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯎ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ